ngasi gi maru ebe ipausing Manipur Top Channel gi mekedi gi myam na thamjage pokpada ngairiba angang ama hundoklamle pokpa nong mata ngairiba angang nupi masa ama CRC sirs molsam gi toilet manung do hundoklamle haidi District Child Protection Officer Children's Victor Lorembamna thokpa sirol amana hai pokpa nong mata khakta ngairibi angang nupi masa ama ngasi numthil pung 3:10 rum tabada thengnarapani Thaudo aduga mari lainana molsam PS na FIR ama rakhole hairi angang asigi apokpi anina July 15 phawgi manungna matik saba praman piraga angang asi claim tabu yagani masigi matungda JJA Care and Protection 2015 gi makhara aingi oiba thabak lakholagani so hairi atopa pawa mana umkhatnaba thokre Susampur district ki manung sanba Timunjang village Torbung the search sabigi wahawda ngasi ayuk pung tararum tabra nakal ani denomination anigi marakta umkhanaba thokpadagi police ki team maphamdura sangchinduna irang lakshin khre CDPO Susampur amasum Susampur police station gi osina lusingo police team amana nakal ani gi marakta muknaba du thinki party anina yanaba purakna bo honari su hairi amaromda atopa pawa manamo awang nongpok ta COVID-19 gi variant singi genome sing khangdonaba scientist singna thijingadari Research Institute ahumna awang nongpok India da laidiba SARS-CoV-2 virus variant sing gi genome khangdonaba thijingadari Indian SARS-CoV-2 Genomics Consortium INSACOG database ki matungina India pumgi SARS-CoV-2 genome singi maraktagi sada 0.71 khaktamak awang nongpok India da yi lakpa sample sing da yawi Masina lamdamasida genome surveillance karigumba award pa khara laire takli lamdamasida gi lakpa COVID-19 gi sample sing sequencing tawgi thabak pakhat charabasu INSACOG ki makhada mapung oiba thawrangdi pakhat palaitri Police na WhatsApp group ki admin di fare commission Facebook page ki admin su fanaba DGP da khangankhre social media da nupi oibisingi ikai khumnabada sokpa photograph amasum video na singba thagat pada sienaba WhatsApp group ki admin ama police na fare case asida sienari ba Facebook page ki admin ama phanaba Manipur State Commission for Women na Manipur gi DGP ta khankhre pharaba WhatsApp group ama gi admin adugi mamingna Khanchui mang kung sai kungatret apokpa lekhidraba Sonathan kawi Kamjong district ki Sorung khuldagini Ma hauzun Imphal gi news sikon da leibani police ta gi phangba paw na hai WhatsApp group amada nupi kya gi photo semdok sadok tuna phi thungda photo amasum video na singba kaya nupi masa khangdana thagat pire haina Imphal police station report kya ama lakpadagi IPC gi section 354D close to amasum ITA ki section 67A 67B gi makhar FIR ama lokhotuna thijin humjin bagi thabak sa tharaki Police na sa tharakpu investigation da group ado English ngi kunga mathoi gi Mars kunga ni thoida pharaba Khanchui mangkungna admin oiduna semkhibani loinana masida members sani gi yakhai ga manga yauri group asi Facebook page kanglai imagi nupi sing kawba page amagi members singna kanna hairakpadagi semani group asida nupi gi natai sada ba photo amasum video na singba kya thagali masigi mathakta admin oiriba mahakna member singna demand torakpagi matung ina nupi phawa piramki suhari police na kan thigat padagi WhatsApp group asigi admin asi Khanchuini haiba khangmugolona na ma ngarang numidang pung 13 rom tabada news ko na leiba baragi kadagi phakibani ma ngasi COVID-19 leibana maram oiraga video conferencing gi kuthangna CGM Chief Judicial Magistrate Imphal West Puthok matung makata na wahang pong sa thanaba tha asigi taraga mapan phawa numit mangani gi police custody dima lauthare so hari Khanchui mangkungna admin oiduna CMD WhatsApp group aduda yauriba members sing masak khangdoknaba amasung makhoibu aingi matuini action lakhonaba police na akan mamong la thijile group asida yauriba members sing desu admin gi mathakta lakholiba action asigumna lakhonaba sem sari haina police ki pawn hairi Maraksida Manipur State Commission for Women gi chairperson Professor Dr. Binota Mainamna Manipur gi DGP da ayib sirol ama thadana Facebook page da nupi oibisingi kai khumnabada sokpa yaba photo thagat par scenery ba Facebook page ki admin ama phana ba khangan khre commission gi sirol asina hai Facebook da mi lising kun gatre henbana follow tawriba yumnam piba ko ba mana admin oiriba page adugi maming dagi hauraga masida thagatliba
ꯐꯣꯇꯣꯅꯆꯤꯡꯕꯁꯤꯡ ꯑꯁꯤꯅ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯁꯣꯛꯍꯟꯕꯗ ꯅꯠꯇꯅ ꯅꯨꯄꯤ ꯃꯁꯥ ꯈꯪꯍꯟꯗꯅ ꯐꯣꯇꯣ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯂꯒ ꯊꯥꯒꯠꯄꯒꯤ ꯊꯕꯛ ꯇꯧꯔꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯁꯥꯏꯕꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯆꯥꯎꯅ ꯁꯤꯡꯅꯕ ꯑꯃꯅꯤ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥ ꯑꯃꯁꯨꯡ ꯏꯃꯨꯡ ꯀꯌꯥꯕꯨ ꯕꯤꯛꯇꯤꯝ ꯑꯣꯏꯍꯜꯂꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ DGPꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯅꯕ ꯑꯃꯁꯨꯡ ꯄꯦꯖ ꯑꯁꯤꯕꯨ ꯃꯨꯠꯊꯠꯅꯕ ꯋꯥꯐꯝ ꯀꯃꯤꯁꯟꯒꯤ ꯆꯦꯔꯣꯜ ꯑꯁꯤꯗ ꯊꯝꯂꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯏꯟꯗꯤꯌꯥꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯣꯚꯤꯗ-19ꯒꯤ ꯚꯦꯛꯁꯤꯅꯦꯁꯟ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯕꯒꯤ ꯀꯟꯐꯥꯔꯝ ꯇꯧꯈ꯭ꯔꯦ ꯀꯣꯚꯤꯗ-19 ꯚꯦꯛꯁꯤꯟ ꯁꯥꯏꯠ ꯏꯐꯦꯛ ꯁ꯭ꯇꯗꯤ ꯇꯧꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯄꯦꯅꯦꯜꯅ ꯊꯤꯖꯤꯟꯕꯗ ꯚꯦꯛꯁꯤꯅꯦꯁꯟꯗ ꯌꯥꯝꯅ ꯁꯥꯊꯤꯅ ꯑꯦꯂꯔꯖꯤꯛ ꯇꯧꯕ ꯑꯦꯅꯥꯐꯤꯂꯥꯛꯁꯤꯁꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤ ꯁꯤꯕꯒꯤ ꯊꯧꯗꯣꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯟꯐꯥꯔꯝ ꯇꯧꯈ꯭ꯔꯦ ꯀꯣꯚꯤꯗ-19 ꯚꯦꯛꯁꯤꯅꯦꯁꯟ ꯄꯥꯡꯊꯣꯛꯄꯗ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯕ AEFI ꯑꯦꯗꯚꯔꯁ ꯏꯚꯦꯟꯠꯁ ꯐꯣꯂꯣꯋꯤꯡ ꯏꯝꯃ꯭ꯌꯨꯅꯥꯏꯖꯦꯁꯟ ꯀꯦꯁ 38 ꯄꯦꯅꯦꯜ ꯑꯁꯤꯅ ꯊꯦꯡꯅꯈꯤꯕꯒꯤ ꯃꯅꯨꯡꯗ ꯆꯍꯤ 69 ꯁꯨꯕ ꯅꯨꯄꯥ ꯑꯃ ꯚꯦꯛꯁꯤꯟ ꯀꯥꯞꯂꯕ ꯃꯇꯨꯡꯗ ꯑꯦꯅꯥꯐꯤꯂꯥꯛꯁꯤꯁ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯦꯂꯔꯖꯤꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯍꯤ ꯑꯁꯤꯒꯤ ꯃꯥꯔꯆ 9ꯗ ꯁꯤꯈꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯀꯣꯚꯤꯗ-19 ꯚꯦꯛꯁꯤꯅꯦꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯑꯦꯅꯥꯐꯤꯂꯥꯛꯁꯤꯁꯅ ꯁꯤꯕ ꯊꯧꯗꯣꯛ ꯑꯣꯏꯈꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯚꯦꯛꯁꯤꯟ ꯀꯥꯞꯂꯕ ꯃꯇꯨꯡꯗ ꯁꯦꯟꯇꯔ ꯑꯗꯨꯗ ꯃꯤꯅꯤꯠ 30 ꯂꯩꯍꯟꯅꯕ ꯄꯥꯎꯇꯥꯛ ꯄꯤꯕꯤꯈ꯭ꯔꯕꯁꯨ ꯑꯦꯅꯥꯐꯤꯂꯦꯛꯇꯤꯛ ꯔꯤꯑꯦꯛꯁꯟ ꯑꯁꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯊꯣꯛꯏ ꯃꯔꯝ ꯑꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕꯒꯤꯗꯃꯛ ꯑꯃꯁꯨꯡ ꯃꯊꯧ ꯇꯥꯕ ꯇ꯭ꯔꯤꯠꯃꯦꯟꯠ ꯄꯤꯅꯅꯕꯒꯤꯗꯃꯛ ꯃꯇꯝ ꯑꯁꯤꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯅꯦꯁꯅꯦꯜ AEFI ꯀꯃꯤꯇꯤꯒꯤ ꯆꯦꯌꯔꯄꯔꯁꯟ ꯗꯥꯛꯇꯔ NK ꯑꯔꯣꯔꯥꯅ ꯍꯥꯏꯈꯤ ꯀꯃꯤꯇꯤ ꯑꯁꯤꯅ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ 5ꯗ ꯀꯦꯁ 5 ꯃꯥꯔꯆꯇ 7ꯗ ꯀꯦꯁ 9 ꯑꯃꯁꯨꯡ ꯃꯥꯔꯆ 19ꯗ ꯀꯦꯁ 19 ꯊꯦꯡꯅꯈꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯑꯍꯥꯟꯕ ꯆꯌꯣꯜꯗ ꯄꯤꯕ ꯗꯇꯥꯒꯤ ꯃꯇꯨꯡꯏꯟꯅ ꯃꯤ ꯃꯤꯂꯤꯌꯟ ꯑꯃ ꯚꯦꯛꯁꯤꯟ ꯀꯥꯞꯄꯗ ꯃꯤ ꯑꯃ ꯁꯤꯕꯒꯤ ꯆꯥꯡ ꯑꯁꯤ ꯆꯥꯗ 2.7ꯅꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤ ꯆꯥꯗ 4.8 ꯚꯦꯛꯁꯤꯟ ꯀꯥꯞꯄꯒ ꯃꯔꯤ ꯂꯩꯅꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯤ ꯚꯦꯛꯁꯤꯟ ꯀꯥꯞꯂꯕ ꯃꯇꯨꯡꯗ ꯁꯤꯕ ꯑꯃꯁꯨꯡ ꯍꯣꯁꯄꯤꯇꯥꯜ ꯄꯨꯈꯠꯄ ꯑꯁꯤ ꯚꯦꯛꯁꯤन ꯀꯥꯞꯄꯒ ꯃꯔꯤ ꯂꯩꯅꯕꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯂꯧꯕ ꯌꯥꯗꯦ ꯃꯗꯨꯒꯤꯗꯃꯛ ꯀꯨꯞꯅ ꯊꯤꯖꯤꯟꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅꯁꯨ ꯄꯜꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ CMꯅ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯅꯤ ꯂꯩꯈꯤꯗꯕꯒꯤ ꯃꯔꯝ ꯍꯪꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯑꯅꯤ ꯂꯩꯈꯤꯗꯕꯒꯤ ꯃꯇꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛꯅ ꯍꯛꯊꯦꯡꯅꯅ ꯊꯤꯒꯠꯈ꯭ꯔꯦ ꯑꯅꯥꯕꯁꯤꯡ ꯂꯣꯠꯁꯤꯟꯅꯕ ꯑꯁꯤꯅ ꯃꯤ ꯁꯤꯕꯒꯤ ꯆꯥꯡ ꯍꯟꯊꯍꯟꯕ ꯉꯝꯗꯕꯒꯤ ꯃꯔꯝ ꯑꯣꯏꯔꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. Birena ꯍꯥꯏꯈ꯭ꯔꯦ ꯄꯥꯎꯆꯦ ꯑꯁꯤꯒ ꯑꯈꯟꯅꯅ ꯋꯥꯔꯤ ꯁꯥꯅꯕ ꯑꯃꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯆꯍꯤ 93ꯀꯤ ꯅꯨꯄꯥ ꯑꯃ ꯂꯩꯈꯤꯗꯕ ꯑꯃꯗꯤ ꯉꯔꯥꯡ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯂꯪꯊꯕꯥꯜ ꯑꯦꯔꯤꯌꯥꯗꯒꯤ ꯆꯍꯤ 19ꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯈꯤꯗꯕꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯑꯅꯥꯕꯁꯤꯡ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯂꯩꯈꯤꯗꯕꯅꯣ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯈꯪꯗꯣꯛꯅꯕ ꯊꯤꯒꯠꯄꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯣꯚꯤꯗꯅ ꯁꯤꯕꯒꯤ ꯃꯤꯒꯤ ꯃꯁꯤꯡ ꯍꯟꯊꯍꯟꯕ ꯉꯝꯗꯕ ꯑꯁꯤꯃꯛ ꯑꯅꯥꯕꯁꯤꯡꯅ ꯂꯣꯠꯁꯤꯜꯂꯒ ꯂꯩꯁꯤꯟꯕ ꯑꯁꯤꯅ ꯃꯄꯨꯡ ꯑꯣꯏꯕ ꯃꯔꯝ ꯑꯃꯅꯤ ꯃꯍꯥꯛꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯀꯣꯚꯤꯗꯅ ꯃꯤ ꯁꯤꯕꯒꯤ ꯆꯥꯡ ꯋꯥꯡꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯁꯤꯡ ꯊꯤꯗꯣꯛꯅꯕꯒꯤꯗꯃꯛ ꯗꯥꯏꯔꯦꯛꯇꯔ ꯍꯦꯜꯊ ꯁꯔꯚꯤꯁ ꯗꯥꯛꯇꯔ K. ꯔꯥꯖꯣꯅ ꯆꯤꯌꯔꯃꯦꯟ ꯑꯣꯏꯕ ꯂꯩꯉꯥꯛꯀꯤ ꯑꯃꯗꯤ ꯂꯅꯥꯏ ꯍꯣꯁꯄꯤꯇꯥꯜꯁꯤꯡ ꯏꯟꯗꯤꯌꯟ ꯃꯦꯗꯤꯀꯦꯜ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯗꯣꯛꯇꯔꯁꯤꯡꯒꯤ ꯑꯣꯏꯕ ꯀꯃꯤꯇꯤ ꯑꯃꯅ ꯀꯨꯞꯅ ꯊꯤꯒꯠꯄꯒ ꯂꯣꯏꯅꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯗꯒꯤ ꯐꯪꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯤꯌꯥꯝꯅ ꯍꯥꯟꯅ ꯀꯣꯚꯤꯗꯅ ꯅꯥꯔꯕ ꯃꯇꯨꯡꯗ ꯌꯨꯝꯗ ꯂꯩꯁꯤꯜꯂꯨꯕ ꯅꯠꯇ꯭ꯔꯒꯅ ꯇꯦꯁ ꯇꯧꯊꯣꯛꯇꯅ ꯌꯨꯝꯗ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯁꯣꯛꯂꯕ ꯑꯣꯛꯁꯤꯖꯦꯟ ꯁꯦꯆꯨꯔꯦꯁꯟ ꯌꯥꯝꯅ ꯅꯦꯝꯂꯕ ꯃꯇꯝꯗ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯄꯅ ꯂꯩꯀꯠꯅꯕꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕ ꯀꯌꯥ ꯌꯥꯎꯔꯤ ꯑꯃꯔꯣꯝꯗ ꯃꯁꯥꯗꯤ ꯇꯦꯁ ꯇꯧꯕꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟꯗ ꯃꯇꯝ ꯀꯨꯏꯅ ꯌꯨꯝꯗ ꯂꯩꯁꯤꯜꯂꯨꯕꯗꯒꯤ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯄ ꯀꯌꯥ ꯑꯁꯤꯅ ꯃꯤ ꯁꯤꯕꯒꯤ ಚಾಂಗ್ ವಾಂಗ್ಬನಿ ಹೈಬ ವಾಫಂ ಲೈರಿ ಮರಮಸಿನ ಮಿಯಾಮ್ನ ಹಕ್ಸಾಂಗ್ ಹೆಕ್ ನುಂಗಾইರಕ್ತಬದ ಮನಾಕ್ ನಕ್ಪ ಟೆಸ್ಟಿಂಗ್ ಸೆಂಟರ್ ಅಮದ ಸಟ್ಪಿರಗ ಟೆಸ್ಟ್ ತೌಥೋಕ್ಪಿಬ ಅಮದಿ positive oire khangbuga hospital satpiba natragana covid care center amada satpiduna layeng binaba minister makhatana appeal tawki mi sibiki sang asi hanthana bagi damak lainga na rims jenims si hospital amasum ras ministry da IAS amadi MPS officer ahum thauda sinaduna hospital gi doctor sing nursing amadi anaba singi marakta paw phawdoknaba amadi mapung phana mathau tawbo yanaba thabak lokhole haidi Kanagumana analengi thabakta kudong sadaba mayuknaba tarabsu lairiba state ki covid control room gi number singamadi chief minister gi office ta hangdoliba covid grievance cell da paw ppu so haiki mahangna hai state lenga na hauji covid 19 thengnanaba angama thakta changsili
ꯍꯧꯖꯤꯛ ꯑꯣꯛꯁꯤꯖꯦꯟꯒꯤ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯦ ꯑꯣꯛꯁꯤꯖꯦꯟ ꯁꯤꯂꯤꯟꯗꯔ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯦ ꯑꯣꯛꯁꯤꯖꯦꯟ ꯄ꯭ꯂꯥꯟꯁꯤꯡ ꯂꯤꯡꯗꯨꯅ ꯃꯊꯧ ꯇꯧꯕ ꯍꯧꯔꯦ ꯍꯥꯏꯈꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯀꯅꯥꯒꯨꯝꯕ COVID-19 ꯇꯦꯁ ꯁꯦꯟꯇꯔ ꯑꯃꯗ ꯇꯦꯁ ꯇꯧꯕꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯑꯃꯅ ꯂꯅꯥꯏ ꯇꯦꯁꯇꯤꯡ ꯁꯦꯟꯇꯔꯁꯤꯡꯗ ꯆꯠꯂꯒ ꯑꯃꯨꯛ ꯍꯟꯅ ꯇꯦꯁ ꯇꯧꯕ ꯑꯁꯤ ꯇꯧꯔꯣꯏꯗꯕꯅꯤ ꯂꯝꯗꯝ ꯑꯁꯤꯗ ꯔꯤꯄꯣꯔꯠ ꯊꯥꯖꯗꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯇꯦꯁ ꯇꯧꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯥꯛꯂꯤꯕꯁꯤ ꯊꯤꯡꯅꯕ ꯌꯦꯡꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯄꯥꯎꯆꯦ ꯑꯁꯤꯒ ꯑꯈꯟꯅꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯇꯦꯁꯇꯤꯡ ꯁꯦꯟꯇꯔ ꯑꯃꯗ RAT RT-PCR TrueNet ꯅꯠꯇ꯭ꯔꯒꯅ CBNet की mateengna test tawbada positive oiramlabadi madu positive ni haina lawgani masi lengaki oiba kanglonda mayek sengna lairabani adubo kanagumana masada layung utana test tawbada positive oirakpada test report adu thajadi haiduna atopa center amada chatlaga test tawba si yade masigumba si thingnaba lengaki mekedi yengsilagani haina minister na makhataki COVID-19 test tawbada layung uthoktana positive oirakpada thajadaduna amuhana atopa center amada mari lenaba authority gi ayaba yaudana test tawba amadi masina laikaida problem tholaknabagi wafam tare amasu masina miyam yariba makai tawbigano haki mana hai COVID laina asi thausadaba yadaba laina ni kanagumana lamhenduna thausadaba matamna isara sokbada natana aina maram oiraga atopa miyoi singa susai thengna hangadoribani haki se minister hai COVID-19 gi ngakthoknabagi amata ngairaba upaidi vaccine kapthokpani kanagumana vaccine gi mayokta aranma pau sanokpa matamda thajabidana bas minister na so appeal torakli amaromda tentakpa pawmana thaudagi khomgat khiba crore satret ka supnagi ani COVID thengnabada kaya sading tawkhrabage Govindas se minister nongthongmam berena seng lemna yena hidak lemna piba vaccine lemna piduna tax khomgatrabadi kadaidigi pigani haina phongdokkibu wafam adu Manipur Pradesh Congress Committee na condemn tawkhre paukse singna video footage oina thadorakpa clipping amada MPCC gi president Govindas Konthaujamna haki BJP lengana kumja inglising ni taraga tarete gi ngasi phawba petroleum gi pothok singdagi tax oina khongbat khiba lupa crore satret ka anigi senpham dagi COVID thengnabada kari kari da sading tawkhibagi haina sengdokadabani मान हाय मियाम द लेमना फंगलिबा पोलम सिंग असि टैक्स की सेनफम दगी पीबगुमना ओहनबद नतना COVID-19 लाइसना खम थेन वारब मतमसिदा मियाम दगी टैक्स साउन खोंगलगा मदुदगी पीबा मलहनब मवोंग अदु कंडेम तवी हाइनस फोंदोरक्ले अतोपा पावमना ngasi sanaba hawgadaba office kabigi anaba guidelines thokre leba asida COVID-19 gi ani suba web lakpadagi makhatana sandokpa thingnanaba laingana lakhatpa section tharang gi saru ama oina government officing thingluraba matung employee singna mausagum thabak kabigi anaba kanglon amang ngasi Ministry of Personnel Public Grievances and Pension lakhatkre kanglon asigi matung ina under secretary dagi tadba employee sing hayeng dagi thabak kagadabni पाउसिन हाय हयेंग जून तरागा तरुक्तगी कुंत्रा फावगी लेंगाकी अंडर सेक्रेटरी अमदी मथक्ता लेबा ऑफिसर सादा यांखैना मौसागुम जून कुंत्रा फावबा ऑफिस कागदबनी अमदी लेमहौरिबा सरुक अदुना युमदगी थबक सुगदबनी लोनेना हक्सांगी फिबम तोंगान बमदी मिरोनबी स्टाफ सिंगी ओइनदी मखाताना वर्क फॉर होम तवगदबनी मिनिस्ट्री की कंगलोन नसी लेबा असिदा COVID-19 की फिबम फगलकपा अमदी लेंगाकी ऑफिसिंग मथौ तवदबदगी लेबा की थबक क्या panduna lairiba singdigi men khatnanaba lawrakpa khongthangni loinana employee singna thabak karakpa matamda laingana COVID-19 dagi ngakthoknaba piriba social distancing face mask upa amadi khutsaning thina amadi toina hamdok samthokpana singba SOP sing adu ngakna thabak tawgadabani haina spali atopa pawmana miyamda seng phangalli haibigi report piraknaba laingakta khangankhre kumja English ngani kungi me taraga humdoi Manipur High Court na Manipur seng suna phangangadabani haina thokhiba ya thangadu kadai phawba ngakpa ngamlibagi haibigi pakhum piraknaba ngasi court asigi Justice Sanjoy Kumar amadi Justice Case Nobin gi bench na langakta khangankhre haiba Manipur High Court ki yathang asi media da Manipur gi mafam kadai da PMGKAY gi makhada center na thadarakpa seng hawai sing suna phangdi haina report tarogli baduda yengsin biduna कोर्टना मरी लेनबसिंगदा लखतपा याबा थबकसिंग लखतननबगी याथंग पिबिनबा एक्शन एड्स इंडिया की मखादा हानगी PDS पुर रिसोर्स तौदुना फुल ड्रामा कौबा पब्लिकेशन अमसु पुथोखरबा वांखैदगी वहेंगबम जोय कुमार कौबा मियोमना थारखिबा पेटिशन अमगी हियरिंग वीडियो कॉन्फ्रेंसिंग की खुतांग सथरबा मतुंगदा लापथोखिबनी हाइरिबा पेटिशन अदु मणिपुर की मफम क्या थादरकबा सिंग मियामना सुना फंगद्रे हाइना मीडिया दा फोंदोंगरकबा पाउसेगा मरी लेनना
Joy Kumar Manipur Lengaki Secretary CAF-NPD amadi Consumers Affairs Food and Public Distribution gi Director amasum Union of India gi Department of Food and Public Distribution gi Makada Court asida tharakhibani ngasi petition asiga mari lenena Manipur High Court ki Justice Sanjoy Kumar amadi Justice case Nobin gi bench satakhiba hearing aduda respondent sing gi makedi gi haidiba petition adugi pakhum sing pinanaba sem sabagi matam khara pibinaba court haijarakhi court asina ayaba pibaga loinana mathangi hearing July 13 da matam lepkhi haina spali atopa pawmana anaba vaccine Novavax sada 90.4 ngak thokpangamle Serum Institute of India ga hauji manufacturing agreement inaduna lairiba Novavax NIC na puthokpa COVID-19 gi Novavax haina mingthon ba anaba vaccine makal asi sangyeng sathabada sada 90.4 yauna lastet asidagi ngakthokpa ngamle amadi anabagi phibamsu kaablaba matungda fagalakpagi khudam laire haina agency dagi phangba paw amana hairi vaccine asigi matik mayai sangyeng taunanaba Mexico amadi United States ki mafam samaga taraga mapan miyoi lising kun gi mapan ga samapan ga humfuda kaapkhibani maduda anaba vaccine makal asi kaapthokpana COVID-19 dagi ngakthokpa ngambagi sang asi sada 90.4 yaubaga loinana narubasing phagalakpagi sang wangkhatpa thengnakhibani Novavax ki president amadi chief executive officer CEO oiriba Stanley C Iraqi Maikei digisu Novavax natragana NBX CoV 2373 hairaga khangnagadoriba vaccine asi miyamna sijinabada yamna kanaba phangadaba vaccine makal amani sangyengda singthaningai oiba phal kyasu phangma ngamle amadi COVID-19 na mayai oirap kan amadi phibam thina nahalaba miyoi singdasu kanaba phangani vaccine asi miyoi bada kapa matamda kanagani amadi khudong thiningai oidre haibagi khudam phangbaga loinana mari leinaba regulatory body singdagi sijinanabagi ayaba piraknaba taksinba hore drug regulatory na ayaba hek pirakpaga ahanba tangkaki oina vaccine dose million chama sagani amadi sayesi aroiba saruk phawbada tha khudingi dose million chama ga yankai puthokani haina phongdokhi mamang segi September thada Novavax amadi Serum Institute of India ga khuyek pinaduna laiba asida Novavax ki vaccine adugi dose millions ani saduna malem gi vaccine gi award pa men khatnaba yanakhibani loinana sayesi gi March ta Serum Institute ki ECO other Purnawal gi makidigi laiba asida Novavax vaccine asigi clinical trial losilakle September tha phawbagi manungna miyamna phanghanba hauragani haina su phongdokhibusu laikrabani haina pawsina phongdorakli Marathana atop state ki oiba paw khara Kolkata scientist na COVID anaba singidama pocket ventilator puthokre COVID-19 pandemic ki anisipa web ki saitheng maraksida Kolkata da leiba engineer na sinpham oiba scientist Dr. Ramendra Lal Mukherjee na sahi gi wa laitana sor honbagi nungaitaba leiba miyoi singna sijinaba yagadaba yamna phajana puthok pusin tawba yaba battery na operate tawa ventilator ama puthokre haina supali atopa mana NATO ga Joe Biden gi ahanba samita alliance asina China gi mayokta akanba firep laukre US ke nawa president Joe Biden gi NATO ga tawnaba ahanba samita alliance asigi lusingba singna thokiba sirol amana Beijing gi mathakta akanba sapu gi firep ama lauduna China na systemic singnaba sing mini haina ngarang warning tawkhre hairi loisilakpoina to patien ma paw khrana Nongmai paibasingna sialmun kre ngasi nungthil pung ahum lom tarakpada Jiribam district ka lonaba Pherzol district ki manung saliba Sotobetra gi Thailand thang bazar lainga ka su tawnabani singnaba UG group amagi AK47 amadi M16 na singba paiba miyoi taruk zip amada laklaga mafam aduda dukan phamliba miyoi singdagi nungmai sindonda law khongduna sial kya munduna pukre haina su phongdorakli Atopa pawmana mo Jiribam railway station Manipur gi urea bag lising kaya mapu pandabagum nongkhang sai duna leire Imphal dana lawmi singna bag amada lupa satruka yankhai dagi satret phawba pi duna leinare sai khudingi kumgi nong laktuna lawrok pantha hek yaurakpaga wathok oiduna ta lakliba lawmi singna sejinagadaba har singi manung maru oiriba urea matam sana phangdaba masu mamal tangna leibigi thaudok sing ado handak saidasu thokpa hawrakningai gi serakta
Manipur pumbagi oina pusilakadaba urea bag kaya Jiribam railway station da mapu pandabagum nongkhang saiduna leire. Jiribam railway station gi laimai da paiduna thamlaga tarpaulin masa masa kharana thungdanamda kuptuna thambadagi mafam adudasu nong siphet chusilakpadagi sizinaba yadana pulap mangmagi phibamda paiduna thamlagliba urea bag sing adu metric ton lising taragani panga satret ka humphurong gini so hari Assam gi fertilizer company dagi mausagumna Manipur gi oina sahi amagi kota da manufacturer company na pirakadaba amasu Manipur government na singlugadaba kota metric ton kullomni haujuk phawbra chingchilagli sing asina kumsi sahi gi oina punna trip tarelak singadabada anira khaktamak singlibani makhatana singadaba trip mangara gwalibani adubo trip ani khaktamak singba horoklabasu Manipur gi lawmi singna sijinagadaba urea sing asi pusilaglaga thampham leitabadagi Jiribam gi railway station pattuna thamjilakpani haidi hena su pausna makhatari dugu ma hojikoinadi matang selu sinjarage pathok sabila soikiblan ki yaw sunga pigani anabu ipaw leragadi update pijarake haina thamjari and thank you.